Thauban Laisangthem Primary Health Center sakhangdabasingna lut tawkhre chatliba tha asigi taraga taret amadi taraga nipan gi lonaba hingda sakhangdabasingna Laisangthem PIC ge main gate thugaiduna PIC asigi potchai gas cylinder ama battery ahum ENT set ama spectacles kun punna lupa lak amarom ge malchang huranduna pukhre thawong asi hospital asigi doctor amade staff sing na yaning da phongdok tu ngarang Laisangthem kaithel da wakat mi phampham khre staff sing ingna chingna mathau tawhan biyo public property miyam punna ngak minase chena ba sing athuba matam da phabi yu haina thaba play card kaya sizinaduna sathagi ba wakat mi phamaduga mari lainana PIC asigi MO in charge Dr. MD Abdul Khalik na phongdorok pagi matungin na PIC thugaiduna pochai huran khibagi thokdog ase staff singna ngahan office kana rakpa matam da thengna rakpa nei hospital ase matam kuina yena ba ma leibadage changba yadana leiruraba matung haukiba kumjali singani kunithoi gi august thadage amugan na hongjinduna miyam gi damak thabak tawba horakiba nei talak asida PIC asidage huran senthi gi thabak tawrakba ase pende matung da tawbiga no makata na asigumba thokdog ase thoktana ba PIC asi numidang gi matam da yengsin bina ba Chowkidar ama amade iho hoduna leiriba PIC asigi akoiba se fencing tawbina ba lainga ki pukning su singsilakhe